ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯍꯥꯏꯕ ꯏꯜꯂꯨꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯑꯃꯗ ꯃꯆꯥ ꯑꯗꯨ ꯇꯨꯔꯣꯏꯉꯥꯝꯂꯣꯏ ꯆꯟꯅ ꯃꯍꯥꯛꯀꯤ ꯉꯥ ꯈꯔ ꯑꯗꯨꯕꯨ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯗꯨ ꯇꯨꯝꯗꯕ ꯄꯣꯊꯥꯗꯕ ꯀꯌా ꯑꯗꯨꯅ ꯋꯥꯃꯟꯈꯤꯕꯒꯤ ꯃꯃꯤꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕꯗꯨ꯫ ꯃꯍꯥꯛꯀꯤ ꯉꯥ ꯑꯗꯨꯕꯨ ꯌꯣꯟꯅ ꯃꯆꯥ ꯑꯗꯨ ꯑꯃꯨꯛꯁꯨ ꯋꯥꯃꯟꯈꯤꯕꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯁꯨ ꯍꯦꯛ ꯍꯣꯟꯇꯣꯛꯆꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀ ꯊꯪꯅꯅ ꯉꯥ ꯌꯣꯟꯃꯤꯟꯅꯔꯤꯕꯤ ꯁꯨꯁꯤꯂꯥꯅ ꯍꯥꯏꯔꯛꯏ, "ꯊꯥꯖꯃꯥꯟꯕꯤ, ꯀꯩꯅꯣꯅꯦ ꯅꯪꯕꯣ, ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯏ꯫ ꯅꯪꯕꯨ ꯍꯛꯆꯥꯡꯒ ꯉꯝꯗ꯭ꯔꯕꯔꯣ?" "ꯏꯆꯦ, ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯊꯕꯛꯁꯤꯅ ꯋꯥꯃꯟꯕꯒꯤꯔ ꯍꯛꯆꯥꯡ ꯑꯁꯤꯅ ꯁꯣꯟꯕꯒꯤꯔ ꯈꯪꯗ꯭ꯔꯤ, ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯀꯣꯛꯁꯤꯁꯨ ꯉꯥꯎꯔꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯏꯍꯩ ꯍꯩꯅꯤꯡꯕ ꯐꯥꯎꯗꯦꯗ ꯏꯆꯦ." "ꯏꯍꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯅꯁꯥꯗꯣ ꯈꯔ ꯐꯔꯒ ꯀꯩꯊꯦꯜꯗ ꯀꯥꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯗꯨꯃꯥꯏꯅ ꯉꯝꯗ ꯅꯨꯡꯉꯥꯏꯇ ꯇꯧꯔꯒ ꯍꯣꯠꯅꯔꯤꯕꯗꯤꯅꯦ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯂꯅꯤꯅꯦ ꯅꯪꯕꯣ." "ꯏꯆꯦ, ꯌꯨꯝꯗ ꯂꯩꯕꯕꯨꯗꯤ ꯀꯩꯊꯦꯜꯁꯤꯗ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤ ꯐꯪꯏ꯫ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯨꯔꯕꯁꯨ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯕ ꯑꯣꯏꯔꯕꯗꯤ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ, ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯐꯨꯕꯒ ꯆꯩꯕꯒ꯫ ꯑꯩꯁꯦ, ꯏꯆꯦ, ꯀꯔꯤꯅꯨꯡꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯂꯨꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅꯔ ꯈꯪꯗꯦ, ꯋꯥꯈꯜ ꯊꯃꯣꯏꯁꯨ ꯇꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯩꯁꯦ ꯁꯥ ꯉꯥ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯏꯆꯦ꯫ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣ, ꯏꯄꯥꯝꯗ ꯂꯩꯈ꯭ꯔꯣ, ꯁꯤꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ." "ꯑꯦ, ꯀꯩꯅꯣꯅꯦ ꯊꯋꯥꯟꯗꯨꯕꯨ ꯅꯠꯇꯦ, ꯃꯥꯕꯨ ꯐꯅ ꯋꯥꯈꯜ ꯇꯥꯔꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ?" "ꯀꯗꯥꯏꯗꯒꯤ ꯋꯥꯈꯜ ꯇꯥꯕꯅꯣꯗ ꯏꯆꯦ? ꯏꯆꯦ ꯍꯣꯏꯗꯕꯨꯗꯤꯅꯦ ꯋꯥꯈꯜ ꯇꯥꯅ ꯑꯗꯨꯝ ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯅꯣꯡꯃꯇ ꯇꯧꯈꯤꯗ꯭ꯔꯕꯅꯤ꯫ ꯏꯃꯥꯁꯤꯗꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ, ꯑꯍꯜꯒ ꯑꯣꯏꯁꯜꯂꯛꯄꯅꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯂꯥꯏꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯃꯟꯗꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯃꯈꯛ ꯌꯥꯎꯖꯕꯁꯤꯁꯨ ꯃꯤꯌꯥꯝꯒ ꯍꯦꯛ ꯃꯤꯃꯥꯟꯅꯗ꯭ꯔꯦꯗꯣ꯫ ꯃꯥꯒꯤꯗꯁꯨ ꯈꯟꯕꯗ ꯏꯆꯦ, ꯑꯩꯁꯦ ꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯍꯌꯦꯡ ꯑꯩꯅꯒ ꯂꯥꯏꯕꯛ ꯊꯤꯗꯅꯒ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯗꯤ ꯏꯆꯥꯁꯦ ꯃꯄꯥꯁꯤꯅ ꯀꯝꯗꯧꯅ ꯌꯣꯛꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯏꯆꯦ꯫ ꯃꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯏꯃꯥ ꯏꯆꯥꯁꯦ ꯍꯨ ꯊꯛꯂꯒ ꯁꯤꯈ꯭ꯔꯁꯤꯅ ꯍꯥꯏꯅ ꯈꯜꯂꯛꯄ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯏꯆꯦ꯫ ꯍꯩꯗꯤꯀꯣ ꯑꯗꯨꯝꯅ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌా ꯑꯃ ꯊꯦꯡꯅꯕ ꯇꯥꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯗꯣ ꯉꯝꯅꯅꯕ ꯃꯥꯌꯣꯛꯅꯔꯕ ꯀꯥꯟꯅꯗꯨꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯁꯨꯅꯦ ꯅꯔꯥꯏꯕꯛꯇꯤ ꯊꯤꯈ꯭ꯔꯦ꯫ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯆꯞ ಚಾꯅ ꯍꯦꯛ ꯊꯣꯛꯂꯦꯗꯣ꯫ ꯊꯋꯥꯟ ꯑꯗꯨꯅꯅꯦ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇꯪ ꯈꯟꯊꯔꯒ ꯇꯧꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯁꯨꯗꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ, ꯌꯨ ꯊꯛꯄ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯨꯗꯕ ꯇꯧꯕꯗꯣ ꯃꯗꯨꯃꯇꯪ ꯇꯧꯗ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯃꯗꯨꯗꯅꯦ ꯑꯩꯅ ꯈꯜꯂꯤꯕ꯫ ꯊꯕꯛ ꯁꯨꯗꯅ ꯑꯗꯨꯝ ꯂꯩꯔꯕꯁꯨ ꯂꯩꯖꯧ, ꯑꯩꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤꯕꯅꯤ ꯏꯆꯦ꯫ ꯑꯗꯨꯒꯅꯤ ꯏꯆꯦ, ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯎꯕꯤꯕ ꯅꯠꯇꯦ, ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤ ꯑꯃꯒꯨꯝꯅꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯦ꯫ ꯌꯨꯝꯊꯪꯅꯕꯅ ꯇꯥꯅꯅꯕ ꯑꯩꯁꯦ ꯃꯥꯅ ꯆꯩ ꯉꯥꯡꯂꯤꯕ ꯃꯌꯥꯝ, ꯑꯩꯗꯤꯅꯦ ꯏꯇꯣꯝꯇ ꯐꯥꯎꯕ ꯏꯀꯥꯏꯕ ꯐꯥꯎꯖꯔꯤꯕꯅꯤ ꯏꯆꯦ꯫ "ꯏꯁ, ꯃꯥꯁꯨ ꯑꯗꯨꯃꯛꯇꯤ ꯍꯦꯛ ꯍꯥꯏꯕꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯥꯅꯦ ꯅꯪꯅ ꯁꯨꯔꯒ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯦꯅꯦ ꯃꯥ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯏꯃꯨꯡ ꯑꯗꯨꯃ ꯄꯨꯖꯔꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯗꯨꯕꯨ ꯃꯥꯕꯨ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯊꯋꯥꯟꯗꯣ." "ꯏꯆꯦ, ꯑꯩꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅꯅꯤ ꯅꯨꯡꯉꯥꯏꯐꯝ ꯁꯨꯛꯈꯪ ꯈꯪꯗꯦ꯫ ꯀꯩꯊꯦꯜꯗꯒꯤ ꯋꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯅꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯗꯕꯗꯣ ꯐꯪꯗꯦ꯫ ꯃꯥꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯑꯃꯨꯛꯁꯨ ꯐꯨꯕ ꯆꯩꯕ꯫ ꯑꯩꯁꯦ ꯄꯨꯔꯥ ꯅꯣꯔꯨꯛꯀꯤ ꯈꯣꯡꯗ ꯇꯥꯔꯕꯅꯤ ꯏꯆꯦ꯫ ꯏꯌꯨꯝ ꯏꯄꯥꯝ ꯂꯝꯗꯝꯗꯅ ꯃꯔꯣꯜ ꯑꯃ, ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯉꯩꯗꯗꯤ ꯐꯩꯗꯣ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯝꯃꯗꯨꯅ ꯑꯩꯁꯦ ꯆꯪꯍꯟꯅꯤꯡꯒꯨꯝ ꯆꯪꯍꯟꯅꯤꯡꯗꯒꯨꯝ, ꯏꯆꯦ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯜꯂꯤꯗ." "ꯊꯥꯖꯃꯥꯟꯕꯤ, ꯏꯆꯦꯁꯨ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯥꯏꯔꯦ, ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯁꯣꯟꯊꯔꯦ꯫ ꯏꯆꯦꯅꯅꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯅꯅꯝꯃꯗꯨꯁꯨ ꯅꯤꯡꯉꯣꯜꯅꯤ, ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯉꯁꯤ ꯅꯪꯅ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫
ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯪꯅ ꯊꯋꯥꯟꯗ ꯂꯩꯔꯛꯂꯤꯕꯁꯦ ꯅꯅꯝꯃ ꯑꯗꯨꯅ ꯁꯤꯜꯂꯒ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯅꯒꯨꯝꯅ ꯇꯥꯏ ꯅꯠꯇꯦ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯦ ꯃꯥꯅꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯗꯨꯕꯨ ꯅꯪꯁꯦ ꯑꯇꯝꯅꯅ ꯑꯁꯨꯝꯅ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦꯗ ꯏꯆꯦ ꯏꯅꯝꯃꯅ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯕꯅꯣ ꯑꯩꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯅꯝꯃꯗ ꯅꯨꯡꯁꯤꯈꯤꯗꯕ ꯃꯥꯅ ꯌꯥꯔꯣꯏꯗꯕ ꯀꯔꯤꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯣꯏ ꯂꯨꯍꯣꯡꯕꯁꯤꯁꯨ ꯃꯥꯅ ꯁꯤꯟꯗꯨꯅ ꯑꯩ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯄꯅꯤ ꯌꯨꯝꯗ ꯋꯥꯕꯗꯒꯤꯁꯨ ꯋꯥꯔꯛꯂꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯏꯄꯨꯔꯣꯏꯕꯅ ꯑꯣꯠꯄꯒꯤ ꯃꯩꯁꯥ ꯏꯆꯦ ꯃꯩꯁꯥ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔꯒ ꯂꯩꯒꯗꯕ ꯃꯥꯜꯂꯤ ꯍꯩ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯊꯧꯅꯥ ꯂꯩꯌꯨ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯂꯕ ꯂꯝꯕꯦꯜ ꯑꯃ ꯅꯪꯅ ꯍꯣꯠꯅꯗꯨꯅ ꯁꯤ ꯐꯥꯎꯕ ꯌꯧꯅꯅꯕ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯤꯡꯍꯟꯅꯗꯣꯏꯅꯣ ꯍꯧꯖꯤꯛ ꯅꯪꯅꯅꯦ ꯋꯥꯔꯤꯕꯁꯦ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯑꯣꯠꯂꯤꯕ ꯅꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪꯒꯤ ꯅꯈꯣꯡꯗ ꯂꯣꯏꯅꯃꯛ ꯇꯨꯒꯗꯧꯔꯤꯕꯅꯤ ꯑꯇꯩ ꯑꯇꯩꯒꯤ ꯑꯃꯃꯨꯛ ꯈꯟꯗ꯭ꯔꯕꯁꯨ ꯏꯆꯥ ꯃꯅꯤꯊꯣꯏꯕꯒꯤ ꯈꯜꯂꯒ ꯅꯪ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯁꯤ ꯏꯆꯥ ꯑꯁꯤꯃꯒ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯅ ꯍꯥꯟꯅ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨꯅꯤ ꯏꯆꯦ ꯏꯆꯥ ꯑꯁꯤꯅꯒ ꯃꯁꯥ ꯁꯣꯟꯕꯅꯤ ꯃꯄꯥ ꯑꯁꯤꯅ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯏꯆꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯁꯤꯗ ꯐꯥꯎꯕ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯀꯩꯑꯣꯏ ꯋꯥꯈꯜꯗ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯁꯤꯜꯂꯕꯅꯤ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯑꯉꯥꯡꯗꯨꯁꯨ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯊꯋꯥꯟꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯐꯨꯕ ꯆꯩꯕ ꯂꯥꯎꯕ ꯈꯣꯡꯕ ꯃꯌꯥꯝ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯝ ꯇꯧꯔꯕꯅꯤꯅ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯨꯀꯠꯇꯨꯅ ꯂꯩꯔꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯏꯆꯦ ꯊꯨꯀꯠꯄꯒꯤ ꯋꯥꯗꯤ ꯀꯩꯅꯣ ꯃꯄꯥꯁꯦ ꯁꯨꯡꯎ ꯍꯦꯛ ꯎꯕ ꯌꯥꯕ ꯅꯠꯇꯦ ꯃꯄꯥꯕꯨ ꯍꯦꯛ ꯎꯕꯒ ꯀꯤꯗꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅꯗꯤ ꯀꯔꯤꯗ ꯐꯗꯣꯏꯅꯣ ꯏꯆꯦ ꯑꯗꯨꯒ ꯏꯆꯦ ꯏꯆꯥ ꯑꯁꯤꯅ ꯃꯤꯃꯥꯟꯅꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯜꯂꯤꯕꯅꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯅ ꯏꯆꯤꯜ ꯑꯁꯤꯅ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗꯦ ꯏꯆꯦ ꯃꯥꯅ ꯇꯧꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯏꯆꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯥꯛꯂꯕꯅꯤ ꯆꯥꯛꯂꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯊꯛꯇ ꯍꯥꯏꯔꯨ ꯉꯥꯡꯂꯨꯕꯁꯨ ꯉꯝꯗꯦ ꯋꯥꯍꯩ ꯈꯔ ꯈꯖꯤꯛ ꯍꯥꯏꯔꯨꯕꯒꯤꯕꯨ ꯑꯩꯕꯨ ꯁꯥ ꯁꯟꯗꯧꯅ ꯐꯨꯕꯤꯕ ꯉꯥꯡꯕꯤꯕ ꯏꯆꯦ ꯑꯩꯁꯦ ꯍꯤꯡꯍꯩꯗ꯭ꯔꯕꯅꯤ ꯏꯆꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯑꯩꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯀꯣꯛ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯑꯗꯣ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯏꯆꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯀꯗꯥꯏꯗꯒꯤꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅೋ ꯏꯃꯨꯡꯁꯨ ꯋꯥꯔꯦ ꯃꯈꯩ ꯄꯨꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯤꯋꯥ ꯃꯩꯁꯥꯁꯨ ꯇꯥꯕ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯍꯤꯡꯅꯤꯡꯉꯔꯣꯏ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯏꯃꯨꯡ ꯑꯁꯤ ꯐꯥꯎꯕꯗ ꯅꯇꯩꯒ ꯑꯩꯒ ꯍꯣꯠꯅꯗꯨꯅ ꯄꯨꯕ ꯑꯁꯤ ꯐꯥꯎꯕ ꯋꯥꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯣꯝꯇꯅ ꯄꯨꯔꯤꯕꯅꯤꯗꯣ ꯑꯗꯨꯒ ꯏꯃꯨꯡ ꯄꯨꯔꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯦ ꯍꯥꯏꯗꯅ ꯄꯣꯊꯥꯐꯝꯁꯨ ꯈꯪꯗꯕ ꯑꯁ ꯊꯥꯖꯃꯥꯟꯕꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯥꯗꯒꯤ ꯁꯤꯕꯨ ꯊꯋꯥꯟ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯏꯆꯦ ꯃꯥꯅ ꯁꯣꯝꯗ ꯂꯥꯛꯏꯁꯦ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕꯕꯨ ꯍꯣꯠꯅꯕ ꯃꯥꯒꯤ ꯌꯨꯊꯛꯁꯦꯜꯁꯨ ꯍꯨꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯅꯦ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯒ ꯀꯩꯊꯦꯜꯒꯤ ꯃꯤꯌꯥꯝ ꯇꯤꯜꯂꯤ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯦꯛꯇ ꯆꯩ ꯊꯥꯡꯕ ꯐꯨꯕ ꯇꯧꯔꯛꯀꯗꯣꯏꯅꯤ ꯏꯆꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯋꯥꯟ ꯑꯗꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯥꯖꯃꯥꯟꯕꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯊꯥꯖꯃꯥꯟꯕꯤꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩꯗ ꯁꯨꯁꯤꯂꯥꯅ ꯁꯠ ꯈꯨꯝꯂꯛꯏ ꯀꯩꯅꯣꯅꯦ ꯊꯋꯥꯟ ꯊꯥꯖꯃꯥꯟꯕꯤꯁꯦ ꯉꯁꯤꯒꯤ ꯈꯨꯂꯥꯡꯈꯥꯡ ꯐꯥꯎꯕ ꯀꯧꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯈꯔ ꯈꯜꯂꯨꯅꯦꯍꯦ ꯑꯉꯥꯡ ꯑꯁꯤꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯕ ꯃꯁꯥꯁꯦ ꯄꯣꯊꯥꯕ ꯐꯪꯖꯕ ꯅꯠꯇꯦ ꯅꯨꯄꯥ ꯅꯍꯥ ꯃꯁꯥ ꯃꯎ ꯐꯈ꯭ꯔꯕ ꯅꯪ ꯑꯃ ꯂꯩꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯎꯀꯥꯏ ꯇꯛꯄ ꯍꯧꯅꯕ꯭ꯔꯣ ꯏꯇꯩꯃ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯊꯥꯖꯃꯥꯟꯕꯤ ꯀꯗꯥꯏꯅꯣ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ ꯃꯈꯣꯏ ꯄꯥꯕꯣ ꯈꯨꯂꯥꯡꯈꯥꯡꯁꯨ ꯀꯧꯗ꯭ꯔꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯈꯨꯂꯥꯡꯈꯥꯡ ꯀꯧꯗ꯭ꯔꯁꯨ ꯅꯪꯒꯤ ꯑꯇꯣꯞꯄ ꯁꯦꯜ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯀꯩꯅꯣ ꯐꯕ ꯄꯤꯔꯛꯑꯣ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯥꯟꯅꯔꯨꯕ ꯑꯗꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯤꯔꯝꯃꯤ ꯊꯋꯥꯟꯁꯨ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯍꯧꯏ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯆꯦ
ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯖꯃꯥꯟꯕꯤ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯖꯩ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯑꯁꯣꯟꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯅꯦꯝ ꯁꯈꯤꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯪꯁꯨ ꯊꯋꯥꯟ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯁꯦ ꯆꯥꯊꯣꯛꯍꯧꯔꯣꯅꯦꯍꯦ꯫ ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯂꯕꯗꯤ ꯏꯃꯨꯡ ꯑꯁꯦ ꯏꯔꯥꯡ ꯂꯥꯡꯂꯒꯅꯤ꯫ ꯅꯪꯕꯨ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯕ ꯐꯪꯍꯧꯗꯕ ꯇꯥꯔꯦ." "ꯍꯣꯏ ꯏꯃꯥ, ꯆꯥꯔꯗꯕꯅꯤ꯫ ꯃꯅꯤꯊꯣꯏꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯃꯕꯨꯛ ꯊꯟꯅ ꯏꯟꯕꯤꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯉꯥꯡꯁꯤꯁꯨ ꯅꯣꯡꯃꯗ ꯆꯥꯅꯤꯡ ꯇꯥꯅ ꯆꯥꯛ ꯑꯁꯤ ꯐꯥꯎꯕ ꯆꯥꯖꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯄꯥꯁꯤꯅ ꯇꯧꯔꯤꯕ ꯏꯁꯧ ꯏꯔꯥꯡ, ꯈꯠꯅ ꯆꯩꯅꯕ, ꯂꯥꯎ ꯈꯣꯡꯕ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯥꯁꯤꯁꯨ ꯃꯁꯥꯁꯦ ꯑꯗꯨꯝ ꯊꯨꯛꯀꯠꯇꯨꯅ ꯂꯩꯔꯕꯅꯤ." "ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯏꯃꯥꯁꯨꯅꯦ ꯏꯁꯨ ꯑꯁꯤꯒ ꯅꯪꯒꯒ ꯈꯟꯕꯗ ꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ꯫ ꯍꯥꯟꯅꯗꯤꯅꯦ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯅꯦ ꯃꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯂꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯆꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯀꯟꯗꯅ ꯃꯥꯒ ꯄꯥꯟꯅꯕ ꯉꯝꯕꯁꯨ ꯑꯣꯏꯗ꯭ꯔꯦꯗꯣ꯫ ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯏꯃꯥ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯅꯈꯤꯕꯗꯒꯤ ꯊꯋꯥꯟ ꯌꯨ ꯉꯥꯎꯕꯅ ꯃꯈꯣꯡ ꯑꯗꯨ ꯆꯨꯝꯅ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯥꯐꯩ ꯊꯥꯡꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯦ, ꯅꯣꯏꯗꯤ ꯑꯩꯒ ꯉꯥꯏꯗꯕ ꯃꯈꯩ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯝꯃꯕꯣꯏꯔꯦ? ꯅꯠꯇꯦ, ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯍꯥ? ꯅꯈꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯁꯤꯍꯟꯅꯤꯡꯂꯕ꯭ꯔꯥꯕ?" "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯪꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯪ ꯉꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯥꯔꯤꯕꯅꯤ꯫ ꯅꯪ ꯑꯃꯀꯣ, ꯅꯊꯤꯕꯣꯡ ꯅꯌꯨ ꯑꯗꯨ ꯈꯔ ꯊꯛꯂꯨꯔꯦ ꯆꯥꯔꯨꯔꯦ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯈꯤꯕ ꯌꯥꯗꯕ꯭ꯔꯣ? ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ? ꯀꯔꯤꯅꯣ ꯍꯥꯏꯕ? ꯅꯃꯥ ꯑꯩꯁꯦ ꯁꯣꯜꯂꯦ, ꯍꯅꯨꯔꯦ, ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯦ ꯏꯃꯥꯗ ꯅꯠꯇꯦ, ꯑꯁꯤꯒꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯗꯕꯤ ꯅꯨꯄꯤꯁꯦ ꯑꯁꯤꯗꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯤꯔ ꯀꯩꯅꯣ ꯈꯪꯗꯕ ꯑꯉꯥꯡꯁꯤꯃꯒ ꯅꯣꯏ ꯅꯃꯥꯅꯆꯥ ꯑꯅꯤꯁꯦ ꯎꯒꯅꯤ ꯈꯟꯕꯗ ꯑꯩ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯈꯪꯉꯕ? ꯁꯣꯏꯅꯥꯏꯕ, ꯅꯪꯁꯨꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯑꯗꯨꯅꯒ ꯏꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ, ꯁꯤꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯅꯆꯥ ꯑꯁꯤꯗꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡꯂꯣ ꯑꯗꯨꯕꯣ?" "ꯏꯃꯥ, ꯑꯩꯁꯦ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯏꯆꯥ ꯅꯠꯇꯕ ꯑꯗꯨꯅꯕꯨ ꯉꯥꯡꯂꯤꯕꯅꯤ꯫ ꯇꯨ, ꯑꯁꯤꯒꯤ ꯑꯣꯛꯇꯕꯤꯁꯤꯗ ꯍꯪꯉꯨ, ꯑꯉꯥꯡꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯅ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ? ꯆꯠꯂꯣ, ꯆꯥꯛꯇꯣ ꯆꯥꯔꯒꯅꯦ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨꯆꯣ ꯆꯠꯂꯣ." "ꯇꯨꯝꯈꯤꯔꯣꯏ, ꯑꯩꯗꯤ ꯉꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯛꯇꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯒ ꯐꯠ ꯄꯤꯔꯛꯇ꯭ꯔꯤꯗꯤ ꯍꯥ? ꯀꯩꯒꯤꯅꯣ? ꯅꯪꯅ ꯈꯜꯂꯤꯕꯨ ꯀꯩꯊꯦꯜꯅꯤ ꯃꯤ ꯇꯤꯜꯂꯤ, ꯅꯪꯕꯨ ꯑꯩꯅ ꯉꯥꯡꯉꯣꯏ ꯆꯩꯔꯣꯏꯁꯤꯔꯣ ꯍꯥ? ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥꯗ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯔꯕ? ꯅꯪꯅ ꯑꯩꯁꯦ ꯊꯥꯛꯂꯤꯅꯤ ꯀꯥꯏꯅ ꯇꯥꯛꯅꯤꯡꯉꯤꯔꯣ ꯍꯥ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ." "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯈꯨꯂꯥꯡꯈꯥꯡ ꯐꯥꯎꯕ ꯀꯧꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤꯕ ꯈꯛꯇꯅꯤ꯫ ꯑꯩꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯒꯦ?" "ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯒꯦ ꯀꯥꯏꯅ? ꯑꯣꯏ, ꯅꯪꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ, ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯣ ꯅꯪꯅ ꯐꯠ ꯇꯧꯒꯗꯕ, ꯈꯪꯉꯕ? ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯂꯩꯕꯒꯤꯕꯨꯗꯤ ꯅꯪꯁꯦ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯅ, ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯥꯟꯊꯣꯛꯑꯁꯨ ꯆꯠꯇꯦ꯫ ꯅꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯑꯗꯨꯝ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯌꯦꯕ ꯅꯪ." "ꯌꯨꯝ ꯑꯁꯦ ꯑꯩꯒꯤꯁꯨ ꯏꯌꯨꯝꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯄꯤꯔꯤꯕꯁꯤꯕꯣ? ꯑꯣꯏ, ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯩꯅꯗꯦ, ꯇꯨꯀꯠꯆꯩꯅꯦ, ꯑꯗꯨꯒ ꯑꯣꯠꯀꯦꯅ ꯑꯣꯠꯂꯤꯕꯅꯦ ꯑꯗꯨꯒꯤ꯫ ꯀꯩꯗꯧꯒꯦ ꯊꯥꯖꯃꯥꯟꯕꯤ ꯅꯪꯕꯣ? ꯁꯤꯒꯦ ꯆꯠꯀꯦꯔ ꯑꯃ ꯇꯧꯈ꯭ꯔꯣ, ꯑꯩꯁꯦ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕꯁꯤꯅꯅꯦ ꯑꯩ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯑꯝꯇ ꯄꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯅꯪ ꯑꯃ ꯂꯩꯔꯕꯅꯤꯅ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏ ꯊꯋꯥꯟ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ? ꯏꯃꯧ ꯑꯁꯦ ꯂꯩꯔꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯊꯤꯕꯣꯡ ꯑꯗꯨ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯔꯤꯕꯗꯣ? ꯏꯃꯧ ꯑꯁꯦ ꯂꯩꯔꯝꯕꯒꯤꯅꯤ ꯉꯁꯤ ꯌꯨꯝ ꯑꯁꯤꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ
yum mamana palibase madunani. Ima, wayang hangbira kano. Yum sida aigi itakta kanamta na wangang bayar. Ima oirashu aina hatpo ngamlo haina khangano. Asi haiduna mama hanubi aduda makhauri metke tawraklami. Thazaman bina mapuroi babu khamduna hairei. Kainu makhoi babo ngaurabro adumna tobigano. Oi, nang kaina thole. Ha? Nang kaina thole ge. Yam ola pa saningadi nang oina hoji hatpa tare. Asi haiduna thazaman bi makhauri charamadu kanna mesilami. Matawadu sakhina machanu babu phuduna makhut adu thadukna bahaina hotnajai. Aduga mani thoibaso masa aduna sonjaba taragaso mama bu kannana bahaina mapagi makhut aduda kanna chingthokjai. Adubu ngamlaktraba aduda mani thoibana mapagi makhut aduda mayana kanna chiklami. Masidagi thawan sunara duna thazaman bibu thadoklami aduga hairei. Hera, ei bu kaishu leitana tumit kangumna engonda nayana chikpu sar nang khangni. Asumna haiduna mani thoibabu yamna sathina phuba horaklami. Thazaman bi amadi manem sakhi ngamdana thawan bu khamjai. Thawan su mani thoibabu phuba yaba phurabagi matungda sauna amu makhong adu thangbo ngamboi ngamdaboi chakhum adudagi thokirami. Mataw aduda thazaman bi di machabu konkhatuna kapchaba natana upay amta leiramdi. Mathamoy adu pena kapchaduna haizarami. He taibang siba mapu karamba nangi kumhaino masibo. Ay bulaw sinbiro ay hingdingdre. Kaisu khangjadriba icha hasibusu nangna karigino asuk minung silaitraba mafam asida thabireise. Ay khangba ngamdre. Imagi mani thoiba nangse naraiba onthokna thina su thamlamledako. Nahanmuki mapokta nama aina kanagi mafamda yamna langjaruba iralano. Andagi mapugasida ay mo sugamna hotpiribasibo. Asumna matam kara haukre thawandi hauju phawa ngausinaba handri adugi so mathakta mahak atopa nupi amaga sulona nushinaribani. Nupi aduna insinbana maram oiraga thawaina thazaman biba nungtigi otlibani. Nongma thazaman bi kaithal karuna bahaiduna sem sari. Mahaki puthokadaba nga mayamadu ngarubag amada punna hapchilli. Matang asida thawan adu mapina na selaga thoraklami aduga hairei. Ai, thazaman bi aina ngarang nangoda haiba sel do piro. Makhoi pabo sel do di yami hojiki oina de engonda sel do sulaiti. Aina bu hek haidi leiroi. Nang ngarang de natro aina nangoda sel do thorang tawana haikrido. Yaroi. Aidi yaroi haisini. Nang na ne nungtigi nga mayama mayoliba dusu. Adugi sel do kai thamge. Ha. Nawa atopa amada thairaga thamiraba sel do. Kainu makhoi pabo nga haibiriba do ba. Nga mayamse nga phaba misingda amuk tikludoini. Aduga madudagi aikhoina sendong khajik-khajik yolaga chara nung khanaribani. Madudagi selbu kayam yamna lemakadoribano. E aduda khangde aigidi sel pidaba yar kaina buthoro. Nangne kana dainu thirujo aduga yamthuna buthoro. Aise thabak chakadaba thoraini. Nange adugumba daw thum yaroidaba dorokono. Nongmada aina nangoda sel piu haibada harau pirakpai wa leitrabani. Chalo kadaino yamthuna thiru chalo kadai de Makhoi babo aibu hojikpu kadai de mo thirudoino sel do. Kaithal kabagi matam su thingjale. Horen aina kaithal kumlaklaga sel ado piba yabra yengagi. Kainu nangna sugamna aise usitrise. Ha, kaigino ba? Aina taw hardi kokto. Nangai sel do piramdana nang ngasi kaithal chapayar. Nangi nga se hojik aina loina kaukhayu ro ha. Kaukhayu haibro. As makhoi babo adumna tawrabadi akhoi pumang mangba tare. Karigi mangba. Aibune yam sahulakano. Chalo. Thabak chathoklamdaida ai ngasidine nang phuningde. Aduna yam thuna sel do thiru chalo. Asi haiduna thazaman bigi masama do paiduna inthokirami. Mataw adu sakhisu ui. Aduga mahaksu masanaga ngamdabanina machanu pabu khamjaba ngamjaramde. Thazaman bi upaidi laita laikai khangna chanaba yumlon kairona basingda sel thiba chatkirami. Sakina mamongna chakibadu yengna mathaya du nungaitana sonjahawi. Oh, aigi imose uthokna su maraibak thikredako. Aina kari ipap chenduna asigi sigaijana sibu ichawina phanglibano khangdre. E kaino ima namito mu pairaga ingonda yengduna leiramisina. Imagi sibu namau hogaibi
ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯑꯁꯤꯕꯨ ꯑꯩꯅ ꯁꯦꯜ ꯄꯨꯕ ꯊꯥꯏ ꯍꯥꯏꯅ ꯇꯧꯔꯤꯔꯣ? ꯁꯈꯤ ꯃꯆꯥꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯅꯤꯡꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯃꯥꯏ ꯑꯗꯨ ꯐꯦꯠ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯋꯥꯟꯒꯤ ꯃꯔꯨꯞ ꯀꯨꯟꯖꯣ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯩꯅꯣꯅꯦ ꯏꯇꯥꯎ? ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯁꯦ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯔꯕꯅꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯗ ꯊꯣꯔꯛꯃꯟꯗ꯭ꯔꯕꯗꯨꯗ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯅꯣꯏꯗ ꯆꯪꯉꯛꯑꯕꯅꯤ." "ꯏꯇꯥꯎ, ꯂꯣꯏꯔꯦ. ꯂꯣꯏꯁꯤꯟꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯁꯦꯜ ꯂꯩꯇꯦꯅ ꯀꯅꯥꯗꯩꯅꯣ ꯍꯪꯉꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯁꯦ, ꯐꯤꯗꯥꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯁꯦ, ꯂꯥꯛꯑꯅꯤꯌꯦ." ꯑꯁ, ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯍꯦ ꯅꯪꯁꯨꯕꯀꯣ꯫ ꯑꯁꯨꯝꯅ ꯊꯥꯖ ꯃꯥꯟꯕꯤꯅ ꯁꯦꯜ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯄꯨꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯃꯤ꯫ ꯊꯋꯥꯟꯁꯨ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯨꯟꯖꯣꯒ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯊꯋꯥꯟꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯏꯆꯟꯒ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯟ ꯃꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯅꯥꯏꯇꯣꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯁꯤꯗ ꯂꯩꯔꯦꯗꯣ, ꯆꯪꯉꯨꯔꯣ, ꯑꯩ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯦꯡꯉꯝꯒꯦ." "ꯍꯣꯏ ꯏꯇꯥꯎ." "ꯑꯦ, ꯏꯆꯜ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ?" "ꯑꯣ, ꯂꯥꯛꯄ ꯐꯥꯎꯗꯤ ꯂꯥꯛꯄꯤꯔꯤꯗꯅ꯫ ꯑꯩꯗꯤ ꯑꯩꯅ ꯁꯦꯜ ꯈꯔ ꯍꯩꯖꯈꯤꯕꯗꯨꯗ ꯂꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯇꯥ ꯊꯋꯥꯟ, ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏꯅ ꯇꯧꯔꯤꯔꯣ?" "ꯑꯁ, ꯅꯪꯁꯤꯗꯤꯕ, ꯑꯗꯨꯏ ꯅꯠꯇꯦꯃꯤ. ꯋꯥꯈꯜꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯇꯣ, ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯨꯔꯛꯂꯕꯅꯤ." "ꯑꯗꯨꯒ ꯑꯩꯅ ꯈꯔ ꯊꯦꯡꯉꯩꯁꯤꯅꯅꯦ, ꯇꯣ, ꯅꯣꯏ ꯇꯥ ꯀꯨꯟꯖꯣꯁꯦ ꯉꯥꯏꯕꯗꯅꯦ." "ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯇꯥ ꯊꯋꯥꯟꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯇꯥ ꯊꯋꯥꯟ, ꯁꯦꯜꯁꯦ ꯄꯨꯔꯛꯑꯕꯅꯤꯅ ꯂꯧꯁꯤꯜꯂꯒꯦꯀꯣ? ꯑꯗꯣ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯁꯤꯡꯉꯛꯅꯕ ꯇꯧꯒꯦꯕ." "ꯑꯦ, ꯀꯩꯒꯤ ꯁꯤꯡꯉꯛꯇꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯁꯦꯜꯗꯤ ꯅꯪꯒꯤꯁꯨ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤꯁꯦ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ." "ꯍꯩꯃꯥ, ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇꯅ ꯈꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯗꯤꯅꯦ, ꯅꯪꯅ ꯑꯔꯣꯏꯕꯅꯦ, ꯑꯔꯣꯏꯕ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯥꯏꯅꯔꯒ ꯏꯄꯥꯝꯗ ꯂꯩꯔꯤꯁꯦ? ꯑꯗꯣ ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯅꯣꯕ? ꯑꯩꯗꯤꯅꯦ, ꯅꯪꯅꯒ ꯑꯃꯨꯛ ꯃꯤꯔꯥꯏꯕꯤꯔꯝꯂꯕ ꯑꯩꯗꯤ ꯏꯇꯣꯝꯇ ꯁꯤꯈꯤꯒꯗꯕꯅꯤ ꯈꯪ." "ꯍꯦꯔꯥ, ꯑꯩꯕꯨ ꯅꯪꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯔꯝꯂꯣꯏꯗꯕ ꯃꯥꯟꯕ꯭ꯔꯣ? ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯍꯥꯏꯕꯗꯨꯗꯤꯅꯦ, ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨꯅꯦ, ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯄꯨꯁꯤꯟꯅꯕ ꯇꯧꯔꯗꯕꯅꯤ." "ꯑꯗꯨꯗ ꯅꯈꯣꯏ ꯅꯆꯦ ꯏꯀꯥꯏ ꯈꯪꯗꯕꯤꯗꯨꯅꯅꯦ ꯁꯨꯝ ꯌꯨꯝꯗꯒꯤ ꯆꯠꯂꯣ ꯌꯥꯗꯗꯅ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯃꯥꯅ ꯁꯨꯝ ꯆꯠꯇꯕꯤ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗꯅ ꯁꯤꯈꯤꯒꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯗꯤ? ꯅꯠꯇꯦ, ꯇꯥ ꯊꯋꯥꯟ, ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯔ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧ ꯍꯥꯏꯕ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗꯅ ꯇꯥꯟꯊꯣꯛꯅꯕ ꯇꯧꯔꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯌꯨꯝꯗꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯒ ꯊꯝꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯐꯥꯎꯕ ꯈꯥꯏꯅꯔꯒ ꯂꯥꯛꯏꯁꯦ, ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯕꯤꯗꯕ." "ꯑꯁ, ꯏꯆꯟ, ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨꯅꯦ, ꯃꯥꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯁꯤꯈꯥꯡ ꯈꯥꯡꯕ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯈꯧꯔꯤ ꯆꯔꯝ ꯃꯗꯨ ꯐꯥꯎꯕ ꯑꯩꯅ ꯃꯦꯠꯂꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯃꯥ ꯃꯌꯨꯝꯗ ꯍꯟꯒꯦꯅ ꯈꯟꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯏꯆꯟ, ꯅꯪꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ, ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯁꯨ ꯂꯩꯔꯁꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯜꯂꯒ ꯂꯣꯏꯔꯦ." "ꯏꯁ, ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ, ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯗꯨꯗ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯁꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯅꯍꯟꯒꯦ ꯍꯥꯏꯔꯣ? ꯃꯤꯅꯒ ꯑꯩꯁꯦ ꯎꯕꯗ ꯇꯧꯉꯝꯕꯤ, ꯅꯨꯄꯥ ꯃꯨꯟꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤꯅꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤꯅꯦ, ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯇꯥꯟꯊꯣꯛꯈꯣ꯫ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗꯅꯦ ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯇꯥꯔꯣꯏ꯫ ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯅꯆꯥ ꯁꯣꯏꯅꯥꯏꯕꯗꯨꯒ ꯅꯃꯥ ꯁꯤꯒꯟꯗꯕꯤ ꯑꯗꯨꯒꯁꯨꯅꯦ ꯌꯨꯝ ꯑꯗꯨꯗ ꯊꯝꯒꯦ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯒꯗꯕ꯫ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯅꯪꯅ ꯊꯣꯛꯄ ꯇꯧꯖꯈ꯭ꯔꯣ." "ꯑꯁ, ꯏꯆꯟ, ꯅꯪꯁꯤꯗꯤ ꯋꯥ ꯑꯝꯇ ꯃꯦꯟ ꯇꯥꯅ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯁꯦ, ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝ ꯀꯔꯤꯅ ꯐꯗꯧꯅꯣ ꯍꯥꯏꯕꯗꯨ ꯁꯨꯝ ꯈꯟꯅꯁꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯤ, ꯅꯪꯅ ꯁꯥꯎꯅꯕ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯅꯦ, ꯏꯃꯥꯒ ꯑꯩꯈꯣꯏ ꯃꯅꯤꯊꯣꯏꯕꯒꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯈꯣꯏꯗꯤꯅꯦ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯌꯦꯡ ꯅꯪꯅ ꯂꯥꯛꯑꯁꯨ ꯃꯈꯣꯏꯗ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯃꯟꯕꯤꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯣꯏꯁꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ, ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯑꯒꯦ ꯍꯦꯛꯇ." "ꯍꯦ, ꯉꯥꯏꯈꯣ, ꯀꯩꯅꯣ ꯅꯪꯕꯨ ꯅꯀꯣꯛꯇꯨꯕꯨ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯣ? ꯅꯠꯇꯦ, ꯃꯤꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯕꯗꯅꯦ, ꯅꯪ ꯃꯤꯌꯥꯝ ꯈꯪꯅꯔꯛꯑꯗꯤ ꯀꯩ ꯑꯣꯏꯅꯤ ꯈꯪꯕ꯭ꯔꯥ?
ꯇꯥ ꯊꯋꯥꯟ, ꯀꯣꯛꯇꯣ ꯊꯥꯗꯧ. ꯀꯔꯝ ꯇꯧꯔꯒ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯇꯥꯟꯊꯣꯛꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯜꯂꯨ. ꯑꯗꯨꯒꯅꯦ, ꯁꯤꯒꯤ ꯋꯥꯁꯦ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯍꯥꯟ ꯅꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯌꯣꯜꯂꯒ ꯀꯔꯕꯥꯔ ꯑꯃ ꯇꯧꯁꯦꯅ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯀꯔꯕꯥꯔ ꯑꯗꯨꯃ ꯇꯧꯍꯧꯔꯕꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡ ꯇꯧꯔꯒ ꯂꯩꯕ ꯌꯥꯗꯣꯏꯅꯤ. ꯑꯩꯁꯨ ꯈꯟꯕ ꯌꯥꯕꯨꯗꯤ ꯈꯜꯂꯕꯅꯤ. ꯑꯗꯣ ꯍꯌꯦꯡ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕ ꯀꯥꯟꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒꯤ ꯊꯕꯛꯇꯣ. ꯏꯁ, ꯇꯥ ꯊꯋꯥꯟꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯐꯔꯦ ꯐꯔꯦ, ꯃꯤꯅ ꯊꯥꯖꯗ꯭ꯔꯒ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯧꯕ ꯅꯠꯇꯦ. ꯍꯌꯦꯡ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ. ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ, ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃ ꯊꯥꯖꯃꯥꯟꯕꯤ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝ ꯑꯗꯨꯃꯛꯇꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯋꯥꯟꯊꯔꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯈꯤ. ꯀꯥ ꯍꯦꯟꯅ ꯊꯕꯛ ꯁꯨꯕ, ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯂꯩꯇꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯥꯖꯃꯥꯟꯕꯤ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯊꯋꯥꯟꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ. ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯑꯣꯠꯄꯤꯔꯝꯃꯤ. ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯊꯋꯥꯟ ꯍꯥꯟꯅꯒꯨꯝꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯣꯟꯕꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯑꯗꯣ ꯈꯖꯤꯛꯇꯗꯤ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯌꯦꯡ, ꯏꯃꯧ ꯑꯁꯤꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ. ꯏꯃꯧ ꯑꯁꯤꯅ ꯀꯜꯂꯤꯉꯩꯗꯗꯤ ꯏꯃꯨꯡꯒꯤ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯝꯗꯦ. ꯑꯩꯕꯨ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯔꯛꯇ꯭ꯔꯕꯅꯤ. ꯅꯪꯕꯨ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯅꯦ, ꯅꯪ ꯆꯥꯛ ꯑꯗꯨ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯇꯨꯝꯈꯣꯀꯣ. ꯏꯃꯧ ꯑꯅꯥꯕꯁꯤꯗ ꯅꯪꯅ ꯉꯥꯡ ꯆꯩꯕꯗꯣ ꯇꯧꯒꯅꯨ. ꯏꯃꯧꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯅꯤ. ꯃꯗꯣ ꯅꯪꯅ ꯈꯪꯅ ꯆꯠꯂꯨ. ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯅꯃꯧꯁꯤꯕꯨ ꯁꯥꯟꯅꯔꯣ ꯍꯥ? ꯏꯃꯥ, ꯑꯁꯤꯕꯨ ꯁꯥꯟꯅꯔꯣ? ꯂꯨꯈꯥꯛ ꯀꯣꯡꯒꯨꯝꯕꯤ ꯑꯁꯤꯕꯨ ꯁꯥꯟꯅꯔꯕ? ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯃꯥꯏꯗꯃꯛꯇ ꯈꯟꯗꯣꯏꯕ? ꯃꯋꯥ ꯂꯧꯗꯦ. ꯑꯁꯤꯒꯤ ꯍꯣꯒꯥꯏꯕꯤꯁꯦ ꯁꯤꯒꯦ ꯍꯥꯏꯔꯒ ꯁꯤꯈꯤꯒꯦꯗꯤ ꯍꯥꯏꯗꯦ. ꯑꯁꯤ ꯂꯥꯏꯅꯒ ꯄꯥꯝꯃꯣꯏꯗꯦ. ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯁꯦ ꯃꯗꯨꯒꯤꯅꯤ. ꯂꯥꯏꯅ ꯐꯥꯎꯕ ꯂꯧꯅꯤꯡꯗ꯭ꯔꯕꯤꯁꯤꯕꯨ ꯑꯩꯅꯗꯤ ꯀꯥꯏꯗꯩ ꯄꯥꯝꯗꯣꯏꯅꯣ ꯏꯃꯥ? ꯍꯩ, ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ. ꯆꯥꯛꯇꯣ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯨꯔꯣ. ꯑꯗꯨꯒꯅꯦ, ꯋꯥꯗꯣ ꯂꯥꯎ ꯂꯥꯎꯗꯅ ꯉꯥꯡꯉꯛꯀꯅꯨꯀꯣ ꯅꯪ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯈꯤ ꯃꯥꯒꯤ ꯀꯥꯗ ꯃꯥꯁꯨ ꯃꯁꯨ ꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯊꯋꯥꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯄꯨ ꯎꯕꯗ ꯊꯋꯥꯟꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ. ꯃꯥꯅꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯂꯩꯔꯝꯃꯗꯅ. ꯇꯨꯝꯃꯨ ꯇꯨꯝꯃꯨ. ꯅꯪ ꯇꯨꯝꯃꯨꯀꯣ. ꯅꯪ ꯉꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ. ꯅꯪ ꯑꯃ ꯂꯩꯕꯁꯤꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯁꯨꯡꯈꯪ ꯈꯪꯍꯟꯗ꯭ꯔꯕꯅꯤ. ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯂꯩꯔꯝꯂꯦꯟꯗ ꯆꯠꯂꯣ. ꯂꯥꯏꯅ ꯅꯪꯕꯨ ꯂꯥꯟꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯕꯤꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯟ ꯑꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ. ꯊꯥꯖꯃꯥꯟꯕꯤꯅ ꯂꯩꯇ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯊꯋꯥꯟ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ. ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯂꯣꯟꯅ ꯈꯪꯅꯕꯤ ꯅꯨꯄꯤ ꯏꯆꯜ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯈ꯭ꯔꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕꯗꯤ ꯉꯝꯒꯅꯤ? ꯏꯆꯟꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯅꯦꯝ ꯑꯃꯗꯤ ꯃꯅꯤꯊꯣꯏꯕꯕꯨꯁꯨ ꯁꯥ ꯁꯟ ꯑꯃꯒꯨꯝꯅ ꯃꯍꯥꯛꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯃꯤ. ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯃꯍꯥꯛꯅ ꯊꯦꯝ ꯊꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯃꯆꯥ ꯑꯗꯨꯃ ꯀꯔꯕꯥꯔ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯅ ꯃꯆꯦꯠ ꯃꯆꯦꯠ ꯌꯣꯟꯊꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯕꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯏꯆꯜꯅ ꯃꯅꯦꯝꯄꯣꯛꯇ ꯍꯥꯏꯔꯛꯏ. ꯍꯦ ꯍꯅꯨꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯅꯊꯤꯕꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝꯃ ꯂꯩꯔꯒ ꯀꯅꯥꯅ ꯊꯥꯗꯔꯛꯇꯣꯏꯅꯣ? ꯑꯁꯤꯒꯤ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯑꯁꯤꯅꯒ ꯃꯔꯣꯜ ꯑꯃ. ꯅꯈꯣꯏꯅꯁꯨ ꯅꯕꯦꯅꯁꯦ ꯁꯤꯒꯦ ꯍꯥꯏꯔꯒ ꯀꯣꯛ ꯁꯤꯈ꯭ꯔꯣ. ꯋꯥ ꯌꯥꯝ ꯆꯤꯜꯂꯦ. ꯑꯩꯅꯦ ꯃꯤꯔꯦꯝꯒ ꯑꯝꯇ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ. ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ. ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯝꯃꯤꯁꯤꯅ? ꯍꯣ, ꯂꯥꯎꯗ ꯌꯥꯗꯗꯨꯅ ꯂꯥꯎꯔꯤꯕꯅꯦ. ꯂꯥꯎꯗ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯗꯨꯅ ꯂꯥꯎꯔꯤꯕ. ꯑꯁꯤꯒꯤ ꯃꯤꯔꯦꯝ ꯑꯅꯤ ꯀꯩꯁꯨ ꯀꯥꯟꯅꯗꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯕꯨ ꯍꯤꯡꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯅꯣꯕ? ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦ. ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯈꯣ ꯍꯥꯏꯕ꯭ꯔꯥ? ꯅꯃꯥꯒ ꯑꯉꯥꯡ ꯑꯁꯤꯒ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯃ ꯇꯧ. ꯊꯤꯟꯊꯗꯤ ꯊꯋꯥꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯁꯈꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯆꯥ ꯃꯃꯧꯕꯨ ꯋꯥꯔꯧꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯂꯝꯃꯤ.
ꯃꯁꯨ ꯅꯨꯄꯥ ꯃꯅꯤꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛꯀ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯏꯕꯦꯝꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯝꯆꯥ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯍꯤꯡꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯆꯦꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯔꯕꯗ ꯏꯕꯦꯝꯆꯥꯅ ꯃꯅꯤꯊꯣꯏꯕꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯈꯤꯕꯨꯁꯨ ꯃꯍꯥꯛꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯋꯥꯟꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯤꯟꯅ ꯃꯀꯣꯟꯗ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯦꯟꯕꯗ ꯄꯥꯝꯕꯤ ꯏꯆꯜꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯔꯝꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯩꯅꯥ ꯀꯠꯈꯤꯔꯝꯃꯤ꯫ ꯊꯋꯥꯟ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯕꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯋꯥꯟ ꯃꯇꯣꯝꯇ ꯁꯤꯖꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨ ꯌꯨꯗ ꯊꯛꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯨꯏꯅꯗꯤ ꯄꯨꯟꯁꯤꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯅꯤꯊꯣꯏꯕ ꯑꯃꯗꯤ ꯁꯈꯤ ꯑꯅꯤꯗꯤ ꯏꯕꯦꯝꯆꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯍꯤꯡꯈꯤꯔꯝꯃꯤ꯫